ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯖꯤꯔꯤ ꯂꯝꯕꯤ ꯑꯃꯗꯤ ꯇꯣꯡꯖꯩ-ꯃꯔꯤꯜ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯔꯣꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯅꯅꯕ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯑꯜꯇꯤꯃꯦꯠ ꯄꯤꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯛꯄꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤꯗꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯃꯗꯤ ꯇꯣꯡꯖꯩ-ꯃꯔꯤꯜ ꯂꯝꯕꯤꯗ ꯕꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯕꯟ ꯃꯅꯨꯡꯗ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯎ ꯋꯥ ꯐꯩꯖꯤꯟꯕ, ꯂꯝꯕꯤ ꯃꯌꯥꯏꯗ ꯐꯝꯖꯤꯟꯕ ꯑꯃꯗꯤ ꯇꯌꯥꯔ ꯃꯩ ꯊꯥꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯍꯩ-ꯃꯁꯤꯡ, ꯑꯅꯥ-ꯂꯥꯌꯦꯡ, ꯄꯤ.ꯑꯩꯆ.ꯏ.ꯗꯤ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯗꯗꯤ ꯀꯣꯝꯊꯣꯛꯈꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯃꯗꯤ ꯇꯣꯡꯖꯩ-ꯃꯔꯤꯜꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ 9 ꯁꯨꯕ ꯑꯃꯗꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯕꯠꯇꯥꯂꯤꯌꯟꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯗꯨꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯉꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯋꯤ ꯑꯥꯔ ꯁꯦꯀ꯭ꯌꯨꯔ ꯋꯤꯠ ꯌꯨ ꯁ꯭ꯇꯦ ꯋꯤꯠ ꯥꯖꯥꯠ ꯍꯥꯏꯕ ꯕꯦꯅꯔ ꯃꯈꯥꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯃꯗꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ 9 ꯁꯨꯕ ꯑꯃꯗꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯕꯠꯇꯥꯂꯤꯌꯟꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯇꯨꯅ ꯉꯁꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯨꯀꯤ ꯅꯨꯄꯥ-ꯅꯨꯄꯤꯁꯤꯡꯅꯁꯨ ꯂꯩꯃꯈꯣꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯄꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯈꯣꯡꯖꯪ ꯑꯗꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ 9 ꯁꯨꯕ ꯑꯃꯗꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯕꯠꯇꯥꯂꯤꯌꯟꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯑꯦꯗꯚꯥꯟꯁ ꯇꯤꯝ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯃꯈꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯂꯥꯟꯖꯦꯟꯅꯔꯨꯕ ꯀꯨꯀꯤꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯧꯔꯦ꯫ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯩꯇꯩꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 5ꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯈꯨꯜ ꯀꯌꯥ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡ ꯑꯌꯥꯝꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯍꯧꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯅꯤꯗ ꯂꯩꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯃꯈꯣꯡ, ꯆꯤꯡꯃꯥꯡ, ꯂꯩꯃꯈꯣꯡ ꯀꯣꯑꯣꯄꯔꯦꯇꯤꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯀꯨꯀꯤꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯍꯧꯅꯔꯦ꯫ ꯑꯗꯨꯒ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯩꯇꯩꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯩꯇꯩꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯔꯈꯨꯜ ꯁꯗꯔ ꯄꯥꯇꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯃꯥꯟꯗꯞ ꯌꯨꯝꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯥꯏ ꯍꯔꯥꯎꯊꯦꯜ, ꯃꯨꯂꯥꯏ, ꯂꯥꯏꯂꯣꯟ, ꯐꯌꯥꯡ, ꯁꯟꯁꯪ, ꯂꯩꯃꯈꯣꯡ, ꯆꯤꯡꯃꯥꯡ, ꯃꯤꯁꯤꯍꯧꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯂꯥꯟꯖꯦꯟꯅꯔꯨꯕ ꯀꯨꯀꯤꯁꯤꯡꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯩꯇꯩꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯅ ꯆꯠꯊꯩ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯀꯛꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤ.ꯑꯦꯝ ꯂꯥꯜꯗꯨꯍꯣꯃꯥꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯄꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯥꯔ.ꯄꯤ.ꯑꯥꯏ. ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨꯍꯣꯃꯥꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯃꯤꯖꯣꯔꯥꯝꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯣꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯗꯤꯃꯥꯟꯗꯁꯤꯡ ꯊꯨꯡꯍꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯂꯦ꯫ ꯍꯥꯏꯕ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨꯍꯣꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯀꯛꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯕ ꯄꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯑꯥꯏ.ꯄꯤ.ꯑꯥꯔꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯤꯖꯣꯔꯥꯝꯒꯤ ꯁ꯭ꯇꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ
ꯀꯣꯔꯤꯖꯦꯟꯗꯝ ꯑꯃꯗ ꯑꯒꯁꯀꯤ ꯇꯥꯡ ꯑꯃꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯂꯥꯜꯗꯨꯍꯣꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ-ꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯍꯨꯠꯁꯤꯡ ꯃꯍꯨꯠ ꯁꯤꯜꯂꯕ ꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨꯍꯣꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯐꯝꯗ ꯑꯀꯛꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯄꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ IPR ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯃꯗꯨꯗꯤ IPR ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯕ ꯀꯨꯀꯤ-ꯖꯣꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯀ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯅ ꯄꯟꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯅ IPR ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯙ꯭ꯔꯨꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ, ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯃꯣꯝ ꯙ꯭ꯔꯨꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯀꯧꯕ꯭ꯔꯨ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ, ꯂꯣꯏꯅꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯊꯣꯔꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯃꯤꯟꯅꯁꯤ, ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯈꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯃꯤꯟꯅꯁꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯣꯠꯁꯪꯕꯝ ꯖꯣꯏꯁ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯅꯨꯄꯤ ꯂꯨꯞ ꯀꯌꯥ ꯊꯣꯛꯇꯨꯅ ꯃꯥꯅ ꯄꯥꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯒꯨꯝꯁꯤ꯫ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯍꯥꯏꯕꯗ ꯑꯃꯨꯛ ꯆꯠ, ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯍꯥꯏꯕꯗ ꯑꯃꯨꯛ ꯆꯠ ꯇꯧꯒꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯍꯦꯟꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯇꯧ ꯀꯔꯝꯅ ꯐꯒꯠꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯈꯪ ꯑꯍꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯃꯅꯤꯡ ꯊꯪꯕ ꯀꯨꯀꯤ ꯈꯨꯜ ꯁꯪꯒ꯭ꯔꯥꯝꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯌꯣꯜ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ, ꯁꯕꯨꯡꯈꯣꯛ ꯁꯅꯥꯁꯥꯕꯤ, ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯁꯪꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯆꯤꯡꯊꯛ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯈꯨꯟꯖꯥ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥꯜ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯁꯪꯒ꯭ꯔꯥꯝ ꯆꯤꯡꯊꯛꯇ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯎꯕ ꯐꯪꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯪꯒ꯭ꯔꯥꯝ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯅꯨꯡ ꯈꯨꯜ ꯑꯃꯗꯤ ꯈꯥꯃꯦꯟ ꯂꯣꯛ ꯇꯥꯕ ꯌꯥꯕ ꯆꯤꯡꯒꯤ ꯂꯝꯕꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯍꯧꯖꯤꯛ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯍꯥꯜ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯇꯩ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯇꯛꯊꯣꯛꯂꯝꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯇꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯗ ꯈꯨꯠꯂꯤꯡꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤ꯫
ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯣꯡꯕꯥꯜ ꯏꯕꯣꯝꯆꯥꯒ ꯑꯋꯥꯕ ꯅꯪꯂꯕ ꯃꯊꯛꯇ ꯄꯟꯈ꯭ꯔꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯀꯌꯥꯔꯛ ꯍꯟꯅ MLAꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ, ꯆꯤꯡꯊꯛꯀꯤ ꯁꯔꯨꯛꯇ ꯃꯀꯣꯜ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯒꯅꯤ, ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯕ ꯑꯁꯤꯒꯤꯗꯃꯛ ꯈꯨꯟꯖꯥꯁꯤꯡꯅ MLA ꯏꯕꯣꯝꯆꯥꯕꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯅꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯂꯥꯟ ꯑꯁꯤꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯏꯃꯨꯡ 2,942ꯗ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟ ꯑꯣꯏꯅ ꯂꯨꯄꯥ 15,000-15,000ꯒꯤ ꯁꯦꯟꯐꯝ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯗ ꯁꯦꯜ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ 2,442ꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯄꯤꯅꯕꯒꯤ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟ ꯑꯣꯏꯅ ꯂꯨꯄꯥ 15,000-15,000ꯒꯤ ꯁꯦꯟꯐꯝ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯗ ꯁꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯆꯇꯒꯤ ꯁꯨꯒꯨꯅꯨ ꯑꯦꯁꯤꯒꯤ MLA 𝗘꫰ꯔꯟꯖꯤꯠꯅ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯗ ꯄꯨꯈꯠꯂꯛꯈꯤꯕ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 266ꯀꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ MLA 𝗘꫰ꯔꯟꯖꯤꯠꯅ ꯄꯨꯈꯠꯂꯛꯈꯤꯕ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯇ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯒꯤ ꯔꯤꯂꯤꯐ ꯄꯤꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ 2,442ꯗ ꯆꯥꯗ 15ꯒꯤ ꯁꯦꯟꯐꯝ ꯑꯣꯏꯅ ꯂꯨꯄꯥ 15,000-15,000 ꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯗ ꯁꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫